nungsiba ichilinausing ngasi aikoina punna khangminnagdoriba asi Musalman Singda Yetna Lounaba Leihandaba hotnabagi matangda Allah Ta'ala na takpiri amasung nakhoi pumnamak Allah Ta'ala gi thauri dinbu chetna payu amasung nakhoi tokhai tanagan hajige koimuk hadis sing khangminarase Hazrat Abu Darda radhiyallahu anhu hai Allah gi Rasool S.A.W.gi na haibirame ai nakhoido roza namaz amasung sadqa khairatagi hena phaba amasung nakhoigi thak wanghanbigada thabak adu takpiura sahaba e kiram sing hangatcharme ya Rasulullah tangai fadana takpiyu Allah gi Rasool S.A.W.gi na takpirame nakhoi masel nungsi chana leiminaba asini maramdi nakhoi masel khatna chainaba masung nungsinadaba mottinnadaba asina nakhoi gi dinbu manghalli haibadi blade na sambu kokthokpugum nakhoi masel nungsi chanadaba amasung khatna chainaba asina dinbu manghalli Hazrat Humayd bin Abdurrahman mahaki mamadagi nakal tawri Nabi Karim sallallahu alaihi wasallam na haibirame kanagumba amana kanagumba mi anigi marakta natraga kanglup anigi marakta chanahannaba amasung yasinnaba puraknabagi damakta semjin sajinbu wa nganglabasu mahak machin thiba mi natte haibadi machin thibagi guna leiroi Hazrat Abdullah ibn Umar radhiyallahu anhuma na hai Nabi Karim sallallahu alaihi wasallam na haibirame aigi thawai mahaki khudum da leiriba mapu adugi kasam nungsi chanana leiminneramba Musalman ani thina hannaba maram oiriba asi makhoi ani gi manungdagi amana gunagi thabak tawruba nattana atopa amata leite Hazrat Abu Ayyub Ansari radhiyallahu anhu hai Allah gi Rasool sallallahu alaihi wasallam na haibirame Musalman amana Musalman bhai amaga numid humni dagi hena mari tatna laga makhoi ani thengnaba matamda amana amadagi mamai leithoknaba si jaiz natte aduga makhoi ani adugi manungdagi khwaidagi hena faba midi masagi bhai aduga yasinnabagi damak khallaga salam hana tawriba aduni Hazrat Abu Hurairah radhiyallahu anhu hai Allah Rasool sallallahu alaihi wasallam na haibirame kanagumba Musalman amana mahaki Musalman bhai amaga numid humni dagi hena mari tatna hanba asi jaiz natte kanagumba Musalman bhai amaga numid humni dagi hena kaunadaduna leiringai matamda mahak sirabadi dozafta chumna chatlagani Hazrat Abu Hurairah radhiyallahu anhu hai Allah gi Nabi sallallahu alaihi wasallam na haibirame mu'min namana iman wala bhai amaga numid humni dagi hena mari tatna hanba si jaiz natte maram masana numid humni hawkhra matung dadi bhai adugi manakta chatlaga mangonda salam tawgadabani kariguma mahagna salam gi paukhum piraklabadi makhoi animak chap manana neki fangminnagani aduga kariguma mahagna salam gi paukhum piraktrabadi mahak gunagar oigani aduga salam tawriba mi adudi mari tatna hanbagi kaunadabagi guna adudagi hinglabani Hazrat Aisha hai Allah gi Rasool sallallahu alaihi wasallam na haibirame kanagumba Musalman amana mahaki Musalman bhai amaga numid humni dagi hena mari tatna handuna kaunadaduna leiba jaiz natte maram masina mahagna hek thengnaba matamda mahangonda ahumlak hanna salam tawgadabani kariguma mahagna amuk phawba paukhum piraktrabadi salam tawriba mi adugi numid humni kaunarudabagi guna adusu salam gi paukhum pidriba mi adugi saruk oikragani
Hazrat Hisham bin Amir radhiyallahu anhu hai aina Allah Rasul S.A.W.gi dagi taza hui kanagumba Musalman amana mahaki Musalman bhai amaga numit humni dagi hena kaunadaduna leiba jais natte makhoi ani ne hek kaunadriba fawba achumba lambi dagi nathairabani aduga makhoi ani adugi manungdagi kanagumba amana mahaki bhai adudagi hana yasinnabu puraknabagi hotnarabadi mahaki damaktadi mahaki bhai aduga kaunarudabagi guna adu kokpigini aduga mahakna yasinnaba puraknabagi damak mahaki bhai aduda salam tawba matamda bhai aduna salamgi paukhum piraktrabadi salam tawriba mi aduda farista singna paukhum pi driba mi adudana saitan na paukhum pi aduga kariguma makhoi anina kaunadringai tanja aduda makhoi animak sikhrabadi animak jannat chatloi amasung jannat punna louminnabasu fangloi Hazrat Fazala bin Ubayd radhiyallahu anhu hai Allah Rasul S.A.W.gi na haibirami kanagumba amana mahaki Musalman bhai amaga numida humni dagi hena mari tatna hallaga leiringai da sirabadi dozafta chumna chatkragani tawigummasung Allah Ta'ala na mahaki rahmatagi kokpirabadi dozaftagi hingani Hazrat Abu Khiras Sulmi radhiyallahu anhu hai mahagna Allah Rasul S.A.W.gi dagi taja hui kanagumba mana mahaki Musalman bhai amaga saunaba masung pennadabadagi sahi amamari tatna hallabadi mahagna mahaki bhai adabu hatpagamane haibadi Musalman bhai amaga sahi amamari tatna hanbagi guna asi Musalman bhai amabu maral leitana hatpagi gunaga mane Hazrat Jabir radhiyallahu anhu hai aina Nabi Karim S.A.W.gi dagi taja hui Arab leibaktu saitan na mahakpu lakhannabagi hotnaba ngamkhidre kufar amasung sirka tawhanba ngamkhidre tawgummasung makhoi masel da khatna chainaba thokhanbadi ngammi Hazrat Abu Huraira radhiyallahu anhu hai Allah Rasul S.A.W.gi na haibirami ningthaukaaba amasung sagol sel numit khudingda Allah Ta'ala gi mangda mahaki bandasingi amalsing utli numit aduda sirka tawdaba miyoisingi guna punumak Allah Ta'ala na kokthokpi aduga khatna chainaraga kaunadaduna leiriba miyoi anigi guladi kokpide makhoi anigi matangda Allah Ta'ala na farista singda hai makhoi ani chanadriba fawba makhoi anigi amalsing adu thamkho makhoi anigi amalsing adu thamkho Hazrat Muaz bin Jabal radhiyallahu anhu hai Nabi Karim S.A.W.gi na haibirami Saabangi taramangani panba ahingda sabbe baratav Allah Ta'ala na mahaki makhluk pumnamaki mathakta thawjal hai thabi amasung mahaki makhluk pumnamakpu kokthokpi tawigumbasung miyoi anigi gunadi kokpide amana sirka tawriba mi aduga amana kanagumba amaga kaunadaduna leiriba mi adune Hazrat Jabir radhiyallahu anhu hai Allah Rasul S.A.W.gi na haibirami ningthaukaaba amasung sagol sel numittaw miyoibagi amal punmak Allah Ta'ala gi mangda utli aduga guna kokpinaba haizargliba miyoi khudingmakpu kokthokpi toba tawragliba mi khudingmakke toba kabul tawbi tawigumbasung yeknaba thamnariba miyoising adudi makhoi masel thinaba amadi kaunadaba maramdagi makhoigi toba amata kabul tawbide Hazrat Abu Musa radhiyallahu anhu hai Nabi Karim S.A.W.gi na haibirami Musalman masel amaga leinadiba mari asi building amakhakumbani haibadi building adugi saruk kharna building adugi atopa saruk amada cheksinabagi mateng oihalli adugi matungda Allah Rasul S.A.W.gi na
masagi khut animaki khuzasing adu hurakta lonsinnaraga Allahgi Rasul sallallahu alaihi wasallam na masagi khuzasing adugu hurakta lonsinnaramlibagi maramdi Musalman Singda Wafamsing bahapta hanabagi damaktani Musalman di makoy masel amaga mateng pangnaraga mapangal kan khat hangadabani Hazrat Abu Hurairah radhiyallahu anhu na hai Allahgi Rasul sallallahu alaihi wasallam na haibirame kanagumba amagi nupi amabu mahaki mawa mapuroibagi mayokta natraga kanagumba minai amabu mahaki aka mahazin adugi mayokta thogatlabadi mahak aigi tunginbasingi manungdagi natte Hazrat Jubair bin Awam radhiyallahu anhu na hai Nabi Karim sallallahu alaihi wasallam na haibirame Nakoi gimang da haukraba ummat singda leiramba laina adu nakoi da changkre madudi kalak mi hauba amasung yang thinaba asini masina nakoi bu kokthok halli aina hairiba asi nakoi gi nasam sing kokthok halli haiba natte tawigum sung nakoi gi din bu kokthok halli mang halli haibadi masigi laina asina miyoibagi fazarba lamchat sajat manghalli Hazrat Ata bin Abdullah Khurasani rahmatullahi alayhi na hai Allahgi Rasul sallallahu alayhi wasallam na haibirame nakoi masal musafat tawno khut paino adu oirabadi nungainadaba leiroi nakoi masal hadiya khudol pino adu oirabadi nakoi masal nungsinagani amasung nakoi masel da yengthinaba amadi nungainadaba leiroi nungsiraba ichilinausing ngasigi asi fawbadang khangminarasi mathangi video amada Musalman Singda mal mateng tawbagi matangda khangminasi nungsiraba ichilinausing no video asibu Musalman bhai behan khudingmakta yokhanbiduna nungsi chanana leiminanabagi damakta video asibu share tawbiduna khanghanbiyu Allah Ta'ala na ikhoi khudingmapu haijariba hadis khara Asida amal tawbungamagi pangal thawna do pinu yoisano